ꯍꯋꯥꯏ ꯃꯨꯕꯤꯁꯦ ꯌꯦꯡꯉꯣ ꯀꯥꯡꯁꯣꯏ ꯆꯥꯕ ꯍꯥꯎꯗꯥꯏꯅꯦ ꯈꯨꯗꯝ ꯇꯧ ꯀꯩꯅꯣ ꯇꯧ ꯇꯤꯡꯊꯣꯛꯏꯅꯦ ꯁꯥꯡꯉꯦ ꯌꯥꯏ ꯁꯤ ꯑꯩꯈꯣꯏ ꯅꯍꯥꯟ ꯆꯠꯂꯤꯀꯣ ꯑꯗꯨꯝ ꯆꯠꯇ꯭ꯔꯤꯕ ꯃꯥ ꯑꯌꯨꯛ ꯑꯉꯟꯕꯒꯤ ꯅꯨꯡꯁꯥ ꯌꯩꯁꯟꯕ ꯍꯣꯇꯦꯜꯗ ꯑꯌꯨꯛ ꯑꯉꯟꯕꯒꯤ ꯚ꯭ꯌꯨ ꯋꯥꯎ ꯐꯖꯩꯌꯦ ꯏꯁꯤꯡꯁꯦ ꯑꯩꯁꯦ ꯂꯣꯛ ꯊꯨꯡꯉꯦꯕꯀꯣ ꯑꯗꯨꯒꯤ ꯅꯨꯡꯁꯤꯠ ꯑꯏꯪꯕꯁꯦ ꯐꯨꯖꯜꯂꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯈꯨꯔꯅꯤ ꯂꯣꯛꯁꯦ ꯈꯨꯔꯤꯕ ꯑꯩꯁꯦ ꯍꯧꯖꯤꯛ ꯌꯥꯝꯅ ꯑꯃꯨꯛ ꯍꯦꯟꯅ ꯈꯨꯕ ꯌꯥꯏꯌꯦꯅ ꯑꯩꯁꯦ ꯃꯥꯛꯁ ꯎꯞꯁꯟꯂꯦ ꯁꯤ ꯂꯩꯔꯦ ꯍꯣꯇꯦꯜ ꯆꯪꯕ ꯃꯣꯏꯁꯤꯡꯁꯤꯗꯤ ꯎꯒꯤ ꯎ ꯉꯥꯛꯇ ꯎ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯝꯂꯥ ꯄꯥꯝꯕꯤ ꯌꯥꯎꯔꯦ ꯆꯥꯕ ꯌꯥꯕ ꯑꯅꯝꯕꯅ ꯂꯣꯏ ꯑꯣꯏꯔꯦ ꯐ꯭ꯔꯨꯠ ꯍꯩꯔꯤꯠ ꯁꯤꯁꯦ ꯃꯔꯨꯁꯦ ꯊꯩꯕꯣꯡꯅꯦ ꯍꯥꯏꯕꯅꯤꯅꯦ ꯇꯨ ꯊꯩꯕꯣꯡꯁꯦ ꯖꯦꯛ ꯐ꯭ꯔꯨꯠꯅꯤꯀꯣ ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯍꯩꯔꯤꯠ ꯀꯧꯋꯦꯀꯣ ꯁꯤꯁꯦ ꯊꯩꯕꯣꯡꯗꯣ ꯑꯆꯧꯕꯗꯣ ꯊꯩꯕꯣꯡ ꯀꯧꯋꯦ ꯃꯅꯤꯄꯨꯔ ꯃꯩꯇꯩ ꯃꯆꯥ ꯉꯥꯛꯇ ꯉꯝꯗ꯭ꯔꯦ ꯀꯩꯅꯣꯒ ꯃꯥꯏꯀ꯭ꯔꯣꯐꯣꯟꯒ ꯊꯝꯃꯤꯁꯤꯗꯤ ꯇꯥꯅꯕ ꯁꯤꯗ ꯂꯩꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯌꯥꯏ ꯄꯣꯠ ꯊꯥꯔꯤꯅꯦꯕ ꯁꯤ ꯑꯉꯧꯕ ꯃꯌꯥꯝꯁꯦ ꯀꯥꯈꯠꯂꯛꯄꯗꯅꯤꯅꯦ ꯁꯤꯗ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯄꯣꯠ ꯂꯣꯏ ꯊꯥꯔꯦꯅꯦ ꯁꯤꯁꯦ ꯂꯝ ꯌꯣꯜꯂꯦ ꯂꯩꯅꯤꯡꯕ꯭ꯔꯥ ꯏꯁ ꯅꯪ ꯂꯩꯔ ꯂꯩꯔꯣ ꯖꯣꯅꯦꯜꯅ ꯍꯥꯏꯌꯦꯕꯀꯣ ꯃꯣꯏꯁꯤ ꯄꯣꯠ ꯂꯝ ꯌꯣꯜꯂꯦꯌꯦ ꯂꯝ ꯌꯣꯟꯕꯗꯣ ꯃꯣꯏꯁꯤꯗ ꯁꯤꯇꯤꯖꯦꯟ ꯑꯣꯟꯖꯔꯒꯦ ꯍꯥꯏꯇꯥꯔꯗꯤ ꯐ꯭ꯔꯤꯅꯤ ꯏꯂ ꯊꯦꯠꯂ ꯊꯝꯃꯤ ꯁꯤ ꯇꯥꯔꯦꯗꯅ ꯂꯐꯨ ꯒ꯭ꯔꯤꯟ ꯍꯥꯎꯁꯇ ꯂꯐꯨ ꯂꯣꯏ ꯊꯥꯔꯦ ꯑꯌꯥꯝꯕ ꯂꯐꯨ ꯉꯥꯛꯇꯅꯤ ꯀꯗꯥꯏ ꯃꯅꯥꯒꯗꯣ ꯀꯣꯠꯂ ꯆꯥꯅꯤꯡꯗ꯭ꯔꯣ ꯁꯤꯗ ꯄꯥꯟꯗꯤꯌꯦ ꯑꯩꯈꯣꯏꯅꯤ ꯈꯥꯏꯔꯒ ꯑꯃꯨꯛ ꯂꯐꯨ ꯏꯔꯣꯜꯂ ꯆꯥꯎꯁꯤꯔꯣ ꯑꯂꯨ ꯂꯧꯈꯠꯂꯅꯤ ꯉꯥꯔꯤ ꯌꯥꯎꯔꯦ ꯂꯩꯕꯥꯛꯁꯤ ꯌꯥꯝ ꯐꯩ ꯍꯥꯏꯕ ꯀꯦꯡꯉꯣꯏ ꯍꯥꯏꯗꯥꯏꯅꯦ ꯁꯤꯕꯣ ꯑꯣꯏꯕ꯭ꯔꯣ ꯑꯣꯏꯗꯕ꯭ꯔꯣ ꯀꯩꯅꯤꯀꯣ ꯄꯥꯟꯊꯣꯏ ꯀꯦꯡꯉꯣꯏ ꯀꯥꯏꯅ ꯀꯔꯤ ꯈꯪꯗꯅ ꯅꯪ ꯑꯩꯁꯦ ꯑꯉꯧꯕ ꯇꯣꯡꯉꯩꯁꯦ ꯌꯥꯝ ꯂꯥꯝꯕ ꯑꯣꯏꯔꯦꯅꯦ ꯑꯩꯌꯥ ꯍꯋꯥꯏ ꯃꯨꯕꯤ ꯈꯨꯁꯥꯡꯁꯦ ꯌꯦꯡꯉꯣ ꯄꯨꯊꯔꯦꯍꯦ ꯁꯤꯗꯤ ꯄꯥꯟꯊꯣꯏ ꯃꯈꯥꯗꯤ ꯁꯨꯡꯌꯦꯡ ꯌꯦꯡꯉꯨꯅꯨ ꯍꯋꯥꯏꯗ ꯂꯩ ꯇꯣ ꯑꯌꯥ ꯀꯩꯅꯣ ꯊꯨ ꯈꯨꯠꯇ ꯌꯥꯝ ꯑꯣꯜꯍꯧꯁꯦ ꯊꯠꯇꯕꯤꯗ ꯁꯥꯏꯅ ꯐꯠꯁꯦ ꯍꯥꯏꯔꯣ ꯊꯠꯂꯗ꯭ꯔꯕꯅꯦ ꯑꯩꯗꯤ ꯈꯨꯠꯇ ꯑꯝꯇ ꯀꯩꯅꯣ ꯇꯧꯋꯦ ꯇꯤꯡꯊꯣꯛꯏꯅꯦ ꯁꯥꯡꯉꯦ ꯁꯤ ꯀꯣꯠꯂ ꯆꯥꯕ ꯌꯥꯝ ꯍꯥꯎꯗꯥꯏꯅꯦ ꯃꯅꯥꯁꯦ ꯈꯔ ꯍꯦꯛꯂꯛꯑꯣ ꯅꯪꯁꯨ ꯑꯩ ꯃꯤꯅ ꯚꯤꯗꯤꯑꯣ ꯅꯝꯕ ꯃꯥꯟꯗꯅ ꯀꯥꯡꯁꯣꯏ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ ꯕꯕꯠꯇ ꯊꯜꯂꯨ ꯃꯤꯅ ꯀꯦꯃꯦꯔꯥ ꯀꯩꯗꯧꯔꯤ ꯀꯦꯖꯤ ꯑꯃ ꯍꯦꯛꯀꯗꯕꯁꯨ ꯅꯠꯇꯕꯗꯨꯕꯨ ꯎꯠꯂꯨꯁꯦ ꯍꯋꯥꯏ ꯃꯨꯕꯤꯁꯦ ꯌꯦꯡꯉꯣ ꯀꯥꯡꯁꯣꯏ ꯆꯥꯕ ꯍꯥꯎꯗꯥꯏꯅꯦ ꯌꯥꯕ ꯑꯩꯉꯣꯟꯗ ꯑꯍꯨꯝ ꯍꯦꯛꯑꯦ ꯈꯔ ꯄꯤꯛꯄꯁꯨ ꯌꯥꯎꯋꯦ ꯈꯣꯏꯐꯥ ꯂꯥꯏꯔ ꯀꯩꯅꯣ ꯁꯤ ꯀꯩꯅꯣ ꯆꯥꯡꯇ꯭ꯔꯨꯛꯇꯣ ꯅꯠꯇ꯭ꯔꯣ ꯆꯥꯡꯇ꯭ꯔꯨꯛꯌꯦ ꯀꯩꯅꯣꯗꯣ ꯍꯦꯛꯎꯅꯦ ꯄꯇ꯭ꯔ ꯁꯠ ꯁꯠ ꯌꯥꯔꯅꯤ ꯂꯥꯎ ꯃꯤ ꯂꯥꯛꯇ꯭ꯔꯤꯉꯩ ꯆꯠꯂꯣꯔꯒꯦ ꯃꯅꯥꯗꯤ ꯆꯥꯅꯤꯡꯗ꯭ꯔꯣ ꯆꯥꯅꯤꯡꯗꯦ ꯃꯌꯥꯏꯗ ꯍꯦꯛꯑꯗꯣ ꯐꯗꯧꯅꯤ ꯅꯪꯒꯤꯗꯣ ꯑꯩꯗꯤ ꯑꯔꯤꯕ ꯉꯥꯛꯇ ꯍꯦꯛꯏꯔꯥ ꯈꯪꯗꯦꯗ ꯈꯨꯠꯁꯥꯡꯁꯦ ꯑꯗꯨꯝ ꯆꯠꯂꯣ ꯅꯣꯟꯗ ꯀꯥꯈꯠꯂꯨꯅꯦ ꯈꯣꯡꯒ ꯂꯣꯏ ꯃꯣꯠꯂꯦ ꯑꯩꯗꯤ ꯂꯣꯏꯔꯦ ꯆꯣꯡꯉꯣ ꯀꯥꯏꯗ ꯂꯐꯨ ꯊꯔꯣ ꯑꯗꯨꯗꯤ ꯇꯧꯐꯝꯁꯦ ꯍꯣꯔꯦꯟ ꯁꯥꯟꯅ ꯆꯠꯄꯗ ꯇꯣꯡꯗꯣꯏꯅꯤ ꯂꯥꯛ ꯈꯣꯡꯁꯦ ꯌꯥꯗ꯭ꯔꯦ ꯑꯣ ꯂꯐꯨ ꯊꯔꯣꯁꯤ ꯂꯩꯔꯦ ꯁꯦꯝꯗꯤ ꯀꯩꯅꯣ ꯇꯧ ꯂꯥꯛꯑꯗꯤ ꯀꯩꯅꯣ ꯇꯧꯗ ꯌꯥꯔꯣꯏꯌꯦ ꯁꯥ ꯌꯥꯎꯗꯗꯤ ꯌꯥꯗꯕ ꯃꯇꯣꯟ ꯄꯤꯁꯜꯂ ꯈꯠꯂꯦ ꯍꯥꯏꯗꯣ ꯌꯦꯁ ꯑꯣꯔ ꯅꯣ ꯍꯥꯏꯔꯣ ꯑꯗꯨꯅꯦ ꯐꯔꯦ ꯂꯣꯁꯦ ꯀꯦꯅꯤ
나이ꯇꯣꯝ 살아 레이래. 어때죠 허렇게네. 어머데. 숨걸 쏙쏙. 뭐야 봐. 이 붕어 보니 하는 거. 시끄럽네. 사 수업하는 날 복장 장나가. ôi mấy ngày nào không? ôi lo thân đâu bút thơ kia nè bút thơ giỏi ni bút thơ chứ lo có sao nào mà lên xin đây xin gì hết số máy nè ta đặt vào dưới đây mà sao này rồi cả xin cái mà khai gì đó xin đây xin cái xin gì đây bây giờ nó ăn uống mày ăn thầm mày mồi ꯑꯗꯨꯅꯦ ꯏꯊꯟꯗ ꯀꯦꯟꯕꯗꯤ ꯇꯜꯂꯦ ꯍꯥꯏꯕ ꯁꯤ ꯀꯧꯗꯤ ꯄꯩꯁꯥ ꯁꯤ ꯀꯩꯅꯣ ꯊꯥꯕꯒꯤ ꯑꯣꯏꯔꯝꯅꯤ ꯍꯧꯖꯤꯛ ꯀꯩꯅꯣ ꯊꯥꯅꯗꯦ ꯂꯐꯨ ꯊꯥꯏꯌꯦ ꯍꯧꯖꯤꯛ ꯂꯐꯨ ꯌꯥꯝ ꯊꯥꯏ ꯑꯥꯗꯒꯤꯁꯨ ꯂꯐꯨꯅꯤ ꯃꯃꯤꯁꯨ ꯑꯩꯈꯣꯏ ꯑꯁꯤ ꯒ꯭ꯔꯥꯎꯟꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯁꯥꯟꯅꯕ ꯁꯣꯔꯠ ꯌꯥꯝ ꯑꯣꯏꯔꯒ ꯑꯗꯨꯒ ꯅꯥꯄꯤꯗꯣ ꯑꯩꯈꯣꯏꯒꯤ ꯅꯞꯄ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯅ ꯇꯧꯕꯗ ꯅꯞꯄ ꯅꯥꯟꯕꯗꯣ ꯑꯗꯣ ꯉꯔꯥꯡꯒꯤꯗꯤ ꯀꯩꯅꯣ ꯇꯧꯏꯕꯣ ꯅꯥꯟꯕꯅꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕ ꯕꯣꯏ ꯑꯗꯨꯅ ꯍꯥꯟꯅ ꯍꯧꯕ ꯃꯥꯜꯂꯦ ꯄꯤꯔꯨꯛ ꯍꯧꯋꯦ ꯆꯥꯊꯣꯛ 그래. 겨울만 믿으라. 허위니. Hôi bố hôi được. Chúng anh chặn đều. Chúng anh cài. Anh cài lên chinh đây này có cam bu. Mà sắn cái tinh đầu rồi nó. Mà sao chú cân vậy? Anh chỉ ban bi chúng nó hâu ban bi này cơ. 아, 사시아이 받았대. 아, 내기 6만인가 허위지. 심으시라. hay rồi mới 마판 차이 cái hay nó. Fazenda bu na le qua. Na pi bu hông thì này Mà khoang cho phải xem tổ cơ. Không đúng mà. Sao cái pi hay rồi. À, gì là phơi đôi là mình khá đi. 할라게 안 통해. 이게 아스타디 바다가 거기 라세가. 심어 밤새 많이 보다가 수마이나가 레이버야 되네. 소이드레 좀디. 아, 많이 못 감고나. 심어 밤새 거기 사나 발라 아주 ngồi hay ta. Bộ phi thảo rồi ngồi sai là đi bộ phi thảo ngồi vậy. Cái mà na cái gì hà phở với cái gì không đấy. Sizo. Cái nó ra kháng để đó. Mông bầm ra kháng để đó. Nghe chưa đó? 아, 사실 역시도 정원 거래 해. 이리 가도 돼. 시다. 만나 cái nó không gì xong gì không. 타이밍 샷은 지나 스프링 오리지나 까이너 싶어지나. 이제 그냥 기 강들. Lấy thời gian nó không. 뭉펌다. 너 나와야 해. 마 집에 갔다 와야 마냐 집에 스프링 오일. 엄마. 타니. 어디 보게 다녀 뭐. 이젠 같이 하러 오라. 신에 뭐 왕에 뭐 가도 요래. 다들 레이버 거기 빌딩 지. 아. ôi mồm phẩm đó sẽ liệu là Mới đi quậy uống đây đi con. cái nào nào Mới xí cái cam. cây nó mới green tea rồi thay chưa Lấy green ủa cây đâu? tí lâu mà rồi đấy À đu này gì tí lâu mà luôn sang gì lấy mà nào đây này. nó sẽ đến lấy nông trà cá làm hậu đâu này Cái này nó hay khá hay khó cũng. Chơi đi. Đi cắt thức rồi. phẩm gì đã cùng là này cùng là cái một mí cái đi mà làm cay đấy Hâu rồi. Mình hâu đi rồi. không ai phải nó không gì Mấy anh làm cái gì bị tháo bị háo rồi mới làm tháo mà. 비하가 라자스탄가 하리야나 뭐이네. 우이야. 오피 쿠쿠옥두디 마기 셋다니잖아. 스마이 cái nôm được kiệt bậu 아, gì 키에다가 아두들 털어버드나 꼴라꼴라가니나. xin nhờ gì ca được chứ có tiền là sẽ là timing đi ta sẽ lấy bung mà bận breakfast này 인디아다 되어지 뽕 바로 막 khai rồi nè.
ꯃꯔꯝ ꯈꯥꯏ ꯇꯥꯗ꯭ꯔꯃꯅꯦ ꯑꯩꯒꯤꯁꯦ ꯇꯤꯟꯕꯣꯛꯁꯦ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯐꯝꯗꯩ ꯃꯃꯤꯡ ꯒꯣꯜ ꯁꯤꯇꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯇꯧꯔꯛꯄꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯦꯀꯣ ꯄꯥꯟꯊꯣꯏ ꯇꯤꯟꯕꯣꯡꯗꯤ ꯌꯥꯝ ꯂꯩꯀꯣ ꯑꯩꯗꯤ ꯍꯩꯅꯦꯛꯀ ꯂꯤꯠꯄꯅꯤꯅ ꯂꯣꯏꯔꯦ ꯐꯣꯟꯁꯤꯁꯨ ꯂꯣꯏ ꯀꯥꯏꯔꯦ ꯎꯕꯅ ꯀꯥꯏꯕ ꯎꯏ ꯍꯦꯛꯈꯤꯕ ꯍꯋꯥꯏ ꯃꯨꯕꯤꯗꯣ ꯑꯃꯨꯛ ꯊꯣꯡꯉꯒ ꯆꯥꯕꯗꯣ ꯑꯃꯨꯛ ꯇꯣꯉꯥꯟꯅ ꯑꯗꯨꯒꯤ ꯇꯣꯉꯥꯟꯅ ꯑꯃꯨꯛ ꯁꯦꯝꯃꯛꯑꯒꯦ ꯁꯤꯗ ꯄꯨꯂꯞ ꯁꯝꯃꯔꯣꯏꯒꯦ ꯅꯠꯇ꯭ꯔꯗꯤ ꯌꯥꯝ ꯁꯥꯡꯉꯅꯦꯕ ꯃꯊꯪꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩ ꯆꯥ ꯂꯣꯏ ꯄꯨꯔꯛꯄ ꯃꯥꯜꯂꯦ ꯃꯣꯏ ꯍꯦꯛ ꯁꯨꯃꯥꯏꯅ ꯒꯨꯗ ꯃꯣꯔꯅꯤꯡ ꯆꯥ